Minister Guwahati da wari sanaruba ke JETC chairman gi yumda attack tawkhre. Manipur Laingaki Chief Minister gi maikaidagi aiba cherol piduna hairakibagi matung ina ngarang numidang pung 8 lom tarakpadagi pung 2 rom chumna Guwahati da Chief Minister Ykhem Chan ga wari sanakre haina Kuki Jo Council gi maikaidagi ngasi aiba cherol ama thoktuna phongdorakraba matung council asigi Chwarchanpur da laiba chairman gi yumda khoisaunarba Meeoi singna thomjilaktuna pendaba kholaw sing lawbaga loinana nungna chingba thajilakre hairi thawdo sigi matangda social media gi tongan ba platform singda asokpa Meeoi sing ambulance ta haptuna puba nungmai kapa yauna khana chainabagi photo amadi video sing upload tawnaраktuna viral oirakpagi matangda ngasi numidang pung 10:22 rom tarakpada pausi asina Chwarchanpur district police ki control room da telephone tawduna hanglubada thawdo asi Chwarchanpur gi Red Cross road ta laiba KJC ki chairman Helian Thanglet ki yumdagi hauraduna thokibani habi adom moinamak thawdo asi gi pau tabadagi Chwarchanpur district police na mafam aduda changsinduna miyam gi irang adu bulaksinna bahonaki Masida Central Force ngi mating su lawkibaga loinana irang adu bulaksinna bahonabada tear gas sale khara sukafki adum moinamak irang asida misimina yaubagi official oiba report ti fangde hairaki pauche sina irang adu hojik mapung fana control tawrabra haina hangbadadi hojiksu macha khara di thokli haina phongdoraki NREF thengnaba mafamda mayok naraga hatkani KZBB Naga Revolutionary Stand Front NREF ki Meeoi sing thengnaba mafamda mayok naraga hatkani haina Kuki Jo Village Volunteers KZBB na akanba wafam thamlakli KZBB Central Defense Committee na thadorokpa warol amana hai Manipur gi Urkhul Kamjong Kangpokpi maikaida militant outfit asina irang sagatuna khudongthiba kaya thokale Tampakta based tawba underground group singi mating lawraga NREF na hariba mafam asida thabak thoram kaya lokhalaktuna Kuki amadi Naga gi marakta nungsi nahandanaba honare Orekliba phibam asi nungnangba pokningai ni haina palladuna makhata na hai matam sangna Kuki Masel nungsi chanana leiminarakliba mafam asida atamnana ingtapa phibam kaihanaba honarakli haukiba March taraga mathoida water supply gi pipeline semjinba chatkhiba Kuki Jogi Kunja ani fakraga thangnaba numit ki ayukta umang amada sina fangkraba matungda KZBB gi wafam asi phongdorakpani hairi khwaidagi sathiba taruk suba generation gi fighter jet sabada India yawrabiyai Europe ki khwaidagi sathiba advance oiraba taruk suba generation gi fighter jet sabagi program da India su yawrabiyai haina phongdorakli India ki Defense Ministry ki maikaidagi phongdorakiba report amagi matung ina Europe ki laibak sing yauna sagadoriba khwaidagi advance oiraba taruk suba generation ki fighter jet sabada India su yawhoba haibasi tungi oina achouba ngaklo ama oirakani chahi sagi budget session da Defense Ministry ki maikaidagi wafam asi phongdorakibani Taruk suba generation ki sagadoriba fighter jet asi hojik malem gi laibak kayana sizinariba fighter jet singdagi khwaidagi athoiba fighter jet ama oigani hairi Pakistan na India gi Mumbai New Delhi da landagani haikre karigumba United States na Pakistan da landaraklabadi madugi paukumoina Pakistan na India gi Mumbai amasung New Delhi da karigumba amata khanthaba tawdana landagani haina India da Pakistan gi High Commissioner oina mathau tawramba Abdul Basit na phongdokre India amasung Pakistan gi marakta ungkhatnabagi thawdo kaya thokraba matungda Abdul Basit ki wahai asina laiba ani gi marakta ungkhatnabagi chang wanghanabagi machak ama ohele khana nainaba amada warol thamladuna Abdul Basit na miram gi laibak singna Pakistan da landaraklabadi madugi paukhum oina India da karigumba khanthaba amata tawdana landagani amasung thorokpa khudingmak mayongnagani haina su akanba wafam sing thamkhre kanaguma Meeoi amana Pakistan da fattaba miyeng yenglaklabadi leiba asina karigumba amata khanaba tawdana India da landagani haina phongdoki landabagi thawdo ase India gi mathakta chathabagi apambadi leite adumakpu miram gi laibak singna landaraklabadi madugi paukhum sungsoi soidana pigani Strait of Hormuz hangdoknaba Donald Trump na Iran na pungnifu-nipan gi matam thakre pungnifu-nipan gi manungda Strait of Hormuz hangdokadabani haina US President Donald Trump na Iran da akanba wafam thamkhre social media platform da thagalakpa warol amada Donald Trump na haiki karigumba pungnifu-nipan gi manungda yamna maru oiba lambi asi hangdoktaba tarabadi United States na tongan power plant sing da attack chathaba horagani chairaksida Iran gi IRGC Aerospace Force luchingliba Major General Sahid Majid Musavi na hai Nongthak lambi pumba Iran na khudum chanduna thamliba maramna US amasung Israel na nongthaktagi attack chathanaba honarakpada arembada tahalagani social media platform X da thagalakpa warol amada Musavi na haiki Iran gi anawba thawrang asina America gi thabak thoram pumnamak aremba tahalagani Iran na kapsin kiba misal sing Israel na nongthakta ngakthokpa ngamkhidre hojik chathariba lanfam asi anawba mayon amada laklagani Modi na khwaidagi sangna thaupuba head of government oire Prime Minister Narendra Modi na India gi khwaidagi sangna thaupuba head of government oire hairi
Wafam asi Union Minister JP Nandana India gi chauthokchaningai oiba mikup amani hairaduna phongdorakhibani. Social media da thagalakpa post da JP Nandana hai Sikkim gi hanagi Chief Minister Pawan Kumar na leiba asigi khwaidagi sangna haibadi numit Listing ni pan nga chamapan nga kuntra ni Head of Government oina thau purambagi thamlamba record adu PM Modi na thukai bangamle. PM Modi na achetpa firef ka loina na ikoi pumna makilu chingba ama oina public service ta mai onsiduna miyam gi thabak tawrak pasai thaganingai ni amasung tamjaningai ni haiki. Iran na chatharakiba missile attack ta Israel da chahum sokre US na pugnifu nipan gi matam thakre. Iran da chatharakiba missile attack ta Israel da chahum hena sokre US na sulan loishina bagi damak changjarakna ba pugnifu nipan gi matam thakre. Hariba matam asigi manungda surrender tawdrabadi amuki hena akanma mongda landaragani haina US ki President Donald Trump na lauthorakre. Report asigi matung ina numit kungani thoini suraba US Israel amadi Iran gilan asida ahanba phase ki oina di US na maipakpa haibadu oiki aduga ani suba phase ki oina Iran lan asi maipakre adubulano sigi aroiba tangkak ama oiba yaraba ahum suba phase ki lan asi US Israel amadi Iran kanana maipakpa ngamgani haiba chapchana khangba ngamdri. Iran ki maikaidagi su US ki Middle East leriba military basing amadi Israel da araiba thakta landaduna attack chathari US amadi Israel na Iran gi lan gi khulai missile na chingba loisilakre haina claim tawrabasu Iran gi maikaidagi missile attack chatharakpadi hojiksu adumak lepa leitri lana sida Iran na chatharakiba missile attack da America gi ayamba air defense system mangta kre loina na Israel da su misi mina yauna paksana amangata kaya thogan bangam kre Iran na makhoi gi leijariba matik mayai pumnamak puthokduna lan soknabaga loina na atangba makhalgi misalsing khaktuna thamnabu hodnaduna hojik drone sijinnabagi jang hengalakre adubu luribadi Muslim brother oriba Iran gi yumlona balaibak singna hojik Iran gi mayokta leiduna America gi michangda leblakhiba sini Saudi Arabia na so America gi michang changlakhibada natana Pakistan da sulana sida yausinaba taksin kre hairi nakala maromda na US amadi Israel na sulana si makhoi na mai paktaba yade haiduna lalong kaya yatuna changsilakre LPG purakpa US jahaz India yaurakre US tagi liquefied petroleum gas LPG purakpa achoba port puba jahaz ama India gi Mangalore port ta thunglakre malem gi oil supply gi achoba wathong marakta US state Texas tagi LPG purakpa Pixis Pioneer cargo jahaz adu port adu da mai pakna thungkre US tagi jahaz adu gi mamangda Russian crude oil purakpa Ikwa Titan kauba atopa jahaz amasu India gi Mangalore da thunglakre Mars taragani thoi fawbigi oina samudra da hanana panduna leiraba Russian crude oil yonbada ayaba piduna US na matam kharagi oina general license ama pikiba matung Russian crude oil adu thungkibani masigi mamangda Mundra porta Sivalik thunglakiba adugi matung chayol asida West Coast aduda thunglabada anisuba LPG puba oina India flag liquefied petroleum gas LPG tanker Nanda Devi Gujarat ki Badinar port thunglaki US amasung Israel ga Iran ga chathariba lana maram oiduna jahaz tathok chasinda apanba thogaliba Strait of Hormuz phauduna kudong thiningai oiba khongchat amagi matung jahaz animak madu maru oiba LPG supply puduna India yorakhibani Sudan gi hospital da chathakiba drone gi landa da angang taraga humdo yauna Meeoi humpuga mari hatkre Sudan gi East Darfur state laiba Aldan teaching hospital da Iran numiki numidang da chathakiba drone gi landa da angang taraga humdo yauna Meeoi humpuga mari hatkre haina World Health Organization WHO gi luchingba Tedros Adhanom Ghebreyesus sasna phongdokre social media da phongdokiba WHO gi luchingba Tedros ki warol ama drone gi tamthiraba Landa aduda female nurse ani male doctor ama yauna hospital aduda layengduna leiriba Meeoi kaya sikibani hairi drone gi landa aduda hospital adugi staff ni pan yauna Meeoi marfuga mapan aso apan nangki haina su WHO gi luchingba Tedros na makha tana phongdoki tamthiraba drone gi landa aduda hospital adugi pediatrics maternity amasung emergency department sing chauna amanga thogan kibada natana city aduda leiriba tangai fadaba haksel gi thabak thoram sing da su chauna akaiba pi ki hairi Irai numiki numidang da chathakiba tamthiraba landa aduda Sudan gi landa sikiba migi masing lising ani henkre haina WHO gi luchingba Tedros na phongdokiba ka loinina Sudanese army amasung paramilitary rapid support force RSF ki marakta thokliba chahi ahum rom suraba ungkhatnaba asina healthcare facility da landa Chaniga taraga humdoi chathakiba ka loinina Meeoi lising ani ga kuntraga taruk hatkre haina WHO na phongdorakre Sudanese Writers Group ama oiriba emergency loirana phongdokibada army gi drone gi landana hospital aduda misi mina ka hena thogan khibani haina report tawraki kumja 2003 gi April gi
ꯊꯥꯏꯌꯥꯏꯗꯒꯤ ꯍꯧꯗꯨꯅ ꯁꯨꯗꯥꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ RSFꯀꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 12 ꯍꯦꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 32 ꯔꯣꯝ ꯇꯉꯥꯏꯐꯗꯕ ꯇꯦꯡꯕꯥꯡ ꯃꯥꯌꯣꯛꯅꯔꯤ꯫ RSFꯅ ꯈꯥ ꯊꯪꯕ ꯁꯨꯗꯥꯟꯒꯤ ꯗꯥꯔꯐꯔ ꯔꯤꯖꯟ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕꯒ ꯂꯣꯏꯅꯅ ꯁꯨꯗꯥꯟꯒꯤ ꯑꯥꯔꯃꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯑꯋꯥꯡ ꯑꯃꯁꯨꯡ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏꯗ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯕꯨ WHOꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫